Kangchup Chiru Reserve Forest manungda Phayeng U-Mang Konsibirakanu, Phayeng U-Mang di Imphal West District ki manung chana leibani. U-Mang asigi mafam kayada pak sana uwa yantalibasi Forest Department amadi lengakna athubada medium changbiu haina Phayeng gi khunja singna lengaki pungin sinsilakli. Phayeng U-Mang paktakna na kokthorakpa siga mari leinana Phayeng gi khunja singna ngasi Phayeng U-Mang gi fibam yengsinkre. Yengsin khongchada duga mari leinana Phayeng GP gi hanagi pradhan Angom Gojendron hai Kangchup Chiru amadi Phayeng U-Mang ani gi lona bada khundari ba chingi ichilinau singna Phayeng U-Mang da horiba uwa kaya yanthatpa amadi lamai tharakpa kaya sinangasidi Phayeng U-Mang gi mahausa gi saktam da chauna kaiba pirakli. Phayeng U-Mang asi Phayeng miyam gi oinadi thawaini Phayeng gi miyam na matam sangna ngak senduna lakchariba U-Mang asi manghan takhana bhotnariba si lengakna athubada mideng changbiyo chahi khara sida paksana uwa yanthalakpa sinangasidi Phayeng faudura cheliba maklang turen asisu ising chendre Kangpopi Forest Subdivision na Phayeng U-Mang asi Kangchup Chiru Reserve Forest ki manung da chalhaliba si aranba thawongni. Phayeng khulna laiba si Imphal West District ki manung channani district ani asigi chayat nariba mafam sing lengakna athuba matamda achumba thidoktuna district boundary demarcation tobiyo. Forest Department na su Kangchup Chiru Reserve Forest ki laikhai taba area si demarcate tobiyo. Phayeng U-Mang Kangchup Chiru Reserve Forest ki manung challi haibe yaroi kumjali sing amaga chamapan kunga mari da Manipuri gi darbar na piramba Kangchup Chiru Reserve Forest ki apunba area si square kilometer 2.58 khaktani adubo Handak Forest Department na Kangchup Chiru Reserve Forest ki area expansion toraga square kilometer 6.88 ni haibasi Phayeng miyam na yabang amloi hainasu mahakna makhataki. Forest Department su akhoi gi toham thokpa magi boundary area si chap chaba lairibasi akhoi chap chana pakhat piu haidi mamang da lairimiba 1924 gi dalarimiba darbana piramba akhoi gi lairiba area si Kangchup Reserve Forest ane lairimiba area si 2.58 square kilometer ne adubo haujiti ona tainabada haujikna amuk paksana akhoi Forest Department na yaksilaga haujikna 6.88 square kilometer ne na akhoina survey tawdabida asigi pange action ba asumba su tawhningde maramdi asigi lairima phafam asi Imphal mamange akhoi Phayeng khunsi maningda malang tore le hina lei malang tore sigi maningda akhoi ase uyok laikon si leibane masida akhoi hana ising si marang kaina phangame adu hojiti ising si phangtrabane na hojik asin han androgi tholomamda chief minister na akhoi chahi taragi manungda akhoi mi ising si loina sirgani haina khabar da kagaz da thengna chakhi adu hojik akhoi chahi tara phadri mangda akhoi si mi loina sima tare hojik akhoi malang toren si ising chendra alu sa san ising thaknaba leitre akhoi dana tana hojik akhoi si leitragadi Imphal da leiriba Manipur phang phutimukta ising si leiraroi aduna hojik Manipur government na loktak khani laubiri loktak si akhoi kongnu singdagina akhoi thangsing si bau si Manipur government kan bidragadi loktak si so kan bagi asa leite na ai laujage